Tungan social media ki maru pa e pau post khar lokho charaga myam da share tok jake Kuki khulai pai ba singna oinam thoi sing amadi thoksom thoi ba singbu phajin duna thamba bu yaning da phongdok tuna Thoubal mela ground da ngasi wakat khongjang changsin khre Makhata na Kuki singna phajin duna thamliba naha ani adu rescue tawnoba state amadi central government na kan honari haina chief minister N Biren Singa na phongdok khre Wapamasi ngasi lila sing khongnang makhong da leiba Irawat squad pangthokpa lamyan ba hijam Irawat day 2024 thorom gi saruk yaba lakpada paumi singa unaba da phongdokhibani Makha tarakpa update ta AR amadi central force amata leiba yaroi haina khongjang changslakpa yai haina amuko gi president PS Nando Luang na phongdokhre Kuki khulai paiba singna oinam thoi sing amadi thoksom thoi ba sing phajin duna thamliba asi thadorok taba tarabadi Manipur da Assam Rifles amadi Central Forces amata leiba yaroi haina khongjang changslakpa yai haina amuko gi president PS Nando Luang na phongdokhre wafam asi ngasi lamyan ba hijam Irawat mapok numit ke mari lenina sairau singda haikal laikat tamba lakpada paumi singa unaba da phongdokhibani Makha tarakpa update ta disturb area status under Afspa 1958 tha taruk amaga sangdokhibaga loinana sanaroi daba mafam sing lauthokre Imphal Lamphel city Singjamai Sengmai Lamsang Pasoi Wangoi Porompat Haingang Lamlai Irilbung Laimakhong Thoubal Bisnupur Nambol Moirang Kaksing amadi Jiribam police station na konba mafam sing natana atopa mafam singda October 1 2024 dagi disturb area lauthokre Manipur ki housing oiriba law and order ki phibam asida disturb area review to ba haibasi khudong sadabana maram oiraga state government na disturb area lauthokhraba mafam sing atu status quo maintain tawnaba state lengak na warep lawkhibani haina government of Manipur commissioner home N Ashok Kumar na khuyek piduna thadoruk pasirol amana sumna khangalakli